mayambu ahan maktada warina chunggi maikidiki ikok no nataram noksari hauji amuk tabirasi aikoina pujarak puwarida mahigi puritki taramathoi suba tangka ngasi ka tangka sidana warisina amuk kari kamdori ba habado mayam punamakna wari ase punna taminarasi tabirasi mahigi puritki taramathoi suba tangka ngaranga tangka adugi makha jatharak matamdani lekai adugi mising marang tawnaba kapna lawnabagi khojal sing si tabada kungkung masamak su yauna kedorabana haduna bakhoi lemneri ba ataisu punna yeng bachangki matam masida mangolda nupi adugi nupa adu siraga taramle mahangna tengtha kablari hoji hoide khong ha machangibani thorokpada masa si yama nungaiti haduna masa si pharang chongme aina su mi mani kounaba honaringai asumna oikribasini mayamongta mateng bangbiyu aigi nupa si kanbiyu haduna mana laurari kungkungsu matawasi yelba matamasida nupa si kanba ngamaroi kanba ngamdre haba khangi kari tawni kanana karamna asumna torliban habagi wakhalama kungkung khanba hore maibdubu mana phaduna achumba hainaba honaringai mayam marang tawbadagi maibsuna thula chengkhrabani chalamdai gi matamda maibduna aibu pharaba natra aina makedoraki yengu khunja mayam sikedoraki yengu habagi wa kaya maharamado kungkung nishilei manakta leriba amana badi banghaida hainei bp stroke harate kombo orangmuni aduni asini yamna hainei adubu kungkungdi thajaba sungam ngamde sirib kusiese matang matam isa chade mong maril lam sumde haduna mana khalle chingnari bisinga sigi achumbase tasengna khangnanaba kungkungna honarei bol sanaba oja sing atai mayam mayumsilanamado hojikti makhoi gi lepam school adom tamlak nakre makhoi gi su le kai palibani machin chatpa ahal singna mi sire hadur pau pikre poloi nabasu numdang matam sta thorangki kungkung khoi punu yorle oja aduga kungkung maino makhoi punu wari sanaki oja aduna kungkung bu yamna singnana wa yamna haiki kungkung nangna bol yarakpada akhoi gi mai pakani haduna yam harawjaki adubu tawriba thokliba thodo ase karino haipam tapung khangde aduga kadomdeguna khangdaba makoi chomba ahalam sunang pharai maduna makari kamdobano ahaladuna kadom chakraba kungkungna phajana khumi achumba pakhumdo aina sodirmaki pigani ayhakta segnamak aranba thabak tobu misunate aduga natai chadaba thabak togdaba misunate hojiki ahaladuna silba ngaktani ahalado maibani mana bol sanapam asida thokka thaka yama tawbani aina hariba singod achumani aina mabadi soidan maki paratam bigani haduna kungkung harami kungkungi wase thajasi habsungamde thajarusi habsungamde leiriba singase akibsu poi amaksu angakpusu pawi school asida makoina leiba matam sida sathi ba akiba angakpa thodok kaya ama thokre ngasigi makoina bol maithigi matam sida su mainoda nate adopa makoiga punna bol sanaminariba mamanaba singsisu makoi wakhalda kaino matorakpadagi makoiromda oina bol kausinkiba kaya sisu oja singaduna uribani amuksu kungkungi wase thajaba phawi kungkungda harare karamna khangani mabu karamna phagani pharaga asumsini karamna haido hangani haduna oja amana wa hangi matamasida nana kungkungna khumi yamathuna hayengi numtadi ayyumna halagani aina handingai ngasigi ahingi matam masidasu aina mabu soitan maki phana batogani oja aduna harare amuk irang tholabadi kungkungna irang thoktan bathorang ado aina singani haduna harami asumna ahingi matam ase aidi mafam sid leroi ai ahaladu ba pharugi haraga kungkungse thokirami asomdana ahal maiba makoi somase kari kamdore mahaki manau nupaga makoi ani lonna pullare thingnare kungkungda mahi yawba bol chena matamda mana miyambu sumatliba mahangna panjal jamna challiba khudimasing asidei maiba mayam adudi hanana khangkrabani makoi anidi lan kyara khana tawkrabani mayam aduna maga pambai leitre khanduna manau nupa adu kobani manau nupa adudi yamna aphinka ba yamna sauganba moirami mayamna haiba wari sing adu tabada mana sauba henbadagi kungkungi mayokta mana thabak torakpani kungkung mahi hayabase mayamna su haire aduga manau nupa aduna su sangyam ngamatamda mana khalakpani aduga amu
ngasi gi ahingi matam asida khulla sigi miyoi amakhak manaw nupa sina hatkibsini mayam asina gyan muliba masigi maram khaningbadagi makhoi ani lon unare aduga mayaman hange matam masida manaw nupa na pakhum pirei yaman haiba thaba ado aina pangthoknaba yamna kan honabane adubu ngasi hatkriba nupa ti aina tawba thaba khudimasing ase man ukiba khangkibdagi tangai padana mabu hatpani haduna wari sare mayaman khaningbadagi karamna ukiba karamna nanga maga thingnakiba hai mahangna aibu ubase ngasai anganbagi matam bol sanaringi matamda aina tawba thaba khudimasing ase mahangna marak marakta lona cheptha lumna ibi yangame amuk thokini amuk chalakani magi torba mohong matawase aisu chingnabiyan phauki miguptuda mahak aingonda wa kari mata hairamde numidang warumge matamda aiga tachogu thengnabado matam matuda aina tachogi nakte chakraba matamdani mahangna aibu thalle aduga mane aingonda wa yam hari nahangna kari gidamakta lai sanadibano nangna tawba thaba khudimasing ado aina khalamloi haduna khanbra masiguma thabakising ase aisu khangi aina sanaro yawna sanakidabani aduga nangna karigi bol sanapam asida nangna mahi jadu tawba nangna karigi mantra sonba ngasai makai nangbu phaga thirakpani hojukti nangmu thingnare nang kadai sengani miyam tana blawgani aduga nangbu miyamda aina kari to hongi yengo haduna mana kan wahare ta jo aisu pambai leitabadagi mangundagi natholaga loire haduna natholaga chili mahangna aibu tanbu yaba talai matam maduda mayambadana warido marak thalli aduga manangi adudi miyam tanaba lawkibra manaw nupana khummi lawde aibu phangnaba mana koi thiki adubu amam matam oirakpanina aina lotkibadagi maneba thiba phangde masidagi mahakse yumlomda lae yumlomda lakpada lerak ko changda mana miyoi amani di wari sakibase ainu oi adubu nupa sina aigi maramda loina khangkrabade tawgadaba thabakti yamna yamanina tangai padana aina mabu hatpane wadu harakpada mayaman khuba khoi tawgadabani akhoi gi mayokta lalabadi tawgadabani kari sare jigde mana nangu phana bu honabada mathwai malado ado chikhindabadi yade hayengi numita kungkung haribanu nupa macha adudi chakragani hojik ngihaki mamangda mane bu pharaga phubani magi mahina adubu asumna misiri hadun lawnarapodagi aina chintorakpani nupa macha ado akhoi bu thirakpa yai adudi akhoi si kadai dolotkani karam toni haduna masin manaw ani se wa tara bahore manaw nupa adudi khara phingba sathi ba habdu oibnina man hare adudi tacho nupa macha ado hatola sira wa do harakpada mayamana yade ma bu hatpa ngamoi adugi sumatakta mahai haiba misidi aikoina hatkadaba natte babu aikoina mu phagadabani adugu magi mai singase aikoina logadabani magi mai se aina hena khanglabani nangsu nangna changyang matam nangna uribado chap chana chumi magi puritta mahi yarabani magi purut ase aikoina mundaba yade purut ase aikoina lodaba yade matam masida manaw nupasina purik natana magi masasu mahi yaramna kamai toba mayamana mukhumi yawningba yawsunu mabu phadaba yade asumna aronba lalong kaya ama machin manaw ani se tanari kungkungdi asomda mana maibado amukhana pharege matagum magi mahigi pangalna maibado thiba lakpani adubu maibse thiba phangde kadom chakhibano kadai te lotkibano haduna mana ku yengi ku thiri amuksu makhoi ki lefam ka adugi mayada mana changbada ka adugi manungi miyoi singna wari saribase kungkung tai makhoi na hainabada nupa ado mana chakragadi bolase akhoi ningam lagani mana mahi phana hairbasu akhoi ki oja mahi bi manaktadi khudim aremani kari matangam moi mahakti ningba kaiba thawai chakpuna kaino matorum lagadabni natrane asumna wari singase sane maiba ani subagi wari asidi kungkungna taba matam asida makoina sanabati yaudre masimana khangdabani aduga maibase kadomna thokibanu kadaida lebana haiba mana khangma ngamdabani masidagi amuk kungse amuk thorale
ꯑꯁꯣꯝꯗ ꯃꯤ ꯁꯤꯈꯤꯕꯒꯤ ꯃꯔꯥꯡ ꯃꯔꯥꯡ ꯀꯨ ꯁꯥꯕ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯇꯧꯔꯝꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯅꯔ ꯃꯥꯜꯂꯦ꯫ ꯑꯁꯤꯕꯗꯨ ꯄꯨꯊꯣꯔꯛꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯨꯡꯀꯨꯡꯁꯤ ꯈꯔ ꯂꯥꯞꯅ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯅꯩ ꯆꯠꯂꯤ꯫ ꯑꯍꯜ ꯑꯁꯤ ꯃꯥꯅ ꯀꯟꯒꯗꯤ ꯈꯟꯖꯈꯤ, ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨꯗꯤ ꯃꯉꯣꯟꯗ ꯃꯤꯀꯨꯞꯇꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯍꯜ ꯑꯁꯤ ꯑꯗꯨꯝ ꯁꯤꯔꯦ꯫ ꯃꯈꯣꯏꯒꯤ ꯇꯨꯔꯦꯟꯗ ꯄꯨꯊꯕꯁꯤ ꯀꯨꯡꯀꯨꯡ ꯑꯗꯨꯝ ꯆꯠꯂꯤ, ꯑꯗꯨꯝ ꯌꯥꯎꯏ꯫ ꯃꯥꯅ ꯌꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯕ ꯑꯗꯨꯝ ꯇꯨꯡꯏꯟꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯁꯤꯕ ꯄꯨꯊꯣꯛꯄ ꯇꯨꯔꯦꯟꯗ ꯀꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯨꯡꯀꯨꯡꯅ ꯇꯥꯔꯝꯃꯤ꯫ ꯀꯔꯤ ꯋꯥꯔꯤ? ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯝꯃꯤ, "ꯏꯁ, ꯊꯥꯖꯕ ꯉꯝꯗꯦꯕꯣ, ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨꯁꯨ ꯑꯆꯝꯕ ꯋꯥꯔꯤ ꯅꯠꯇꯦ꯫ ꯑꯃꯗꯨꯅ ꯈꯪꯅꯤꯡꯕꯗꯒꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯃꯥꯅ ꯍꯥꯏꯔꯝꯕꯕꯨ ꯂꯥꯏ ꯁꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯐꯥꯁꯤꯜꯂꯥꯎ, ꯃꯁꯤꯗ ꯃꯥꯅ ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯐꯥꯒꯤꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯅꯍꯥꯟꯋꯥꯏ ꯃꯇꯝꯗ ꯃꯥꯁꯦ ꯂꯥꯏ ꯁꯥꯟꯅꯔꯤꯕꯅꯤ, ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯂꯤꯕꯅꯤ ꯀꯥꯏꯅ ꯇꯧꯔꯝꯕꯗꯥꯏꯅꯦ꯫ ꯑꯩꯁꯨ ꯑꯁ, ꯅꯪꯅꯁꯨ ꯇꯧꯔꯤꯕ ꯊꯕꯛꯇꯨꯕꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯥꯏꯗꯨꯅ ꯊꯧꯁꯥ ꯋꯥꯁꯥꯗꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯁꯨ ꯌꯨꯝꯗ ꯆꯪꯈ꯭ꯔꯦ, ꯑꯩꯁꯨ ꯌꯨꯝꯗ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯌꯨꯝ ꯌꯧꯕꯒ ꯈꯨꯀꯨꯠ ꯍꯟꯉꯩ ꯃꯇꯝꯗꯅꯤꯅꯦ ꯃꯥꯁꯤ ꯁꯤꯔꯦ, ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯩꯅ ꯇꯥꯔꯤꯕꯁꯦ꯫ ꯑꯁ, ꯈꯪꯗꯦꯕꯣ, ꯃꯥꯒꯤ ꯈꯨꯁꯤ ꯑꯁꯦ ꯑꯇꯩꯅꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ, ꯕꯤꯄꯤꯒꯅꯤ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯝꯃꯤ꯫ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯨꯡꯀꯨꯡꯅ ꯇꯥꯔꯦ꯫ ꯀꯨꯡꯀꯨꯡꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕꯗ, ꯑꯣ, ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯆꯨꯝꯗꯤ ꯆꯨꯝꯂꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯈꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯗꯨꯅ ꯃꯥꯏꯕꯁꯤ ꯃꯥꯅ ꯐꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯅꯤ꯫ ꯃꯥꯏꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯂꯣꯠꯈ꯭ꯔꯕꯅꯤ꯫ ꯀꯨꯡꯀꯨꯡꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯔꯦꯟꯗ ꯄꯨꯊꯈꯤꯕꯁꯦ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯇꯨꯡ ꯏꯟꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕꯗꯨꯕꯨ ꯐꯪꯅꯅꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ? ꯃꯥꯏꯕ ꯃꯆꯤन ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯂꯥꯏ ꯁꯥꯟꯅꯔꯤ꯫ ꯍꯟꯗꯛꯃꯛꯀꯤꯁꯤꯅ ꯀꯔꯤ ꯀꯝꯗꯧꯕ? ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯀꯨꯡꯀꯨꯡꯕꯨ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯏꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯤꯔꯨꯅꯕ, ꯃꯥꯒꯤ ꯂꯝꯕꯤ ꯇꯥꯛꯅꯅꯕ ꯁꯥꯟꯅꯒꯗꯧꯔꯤꯕ ꯂꯥꯏꯅꯤ ꯀꯧꯔꯤꯕꯅꯤ ꯃꯆꯤन ꯃꯅꯥꯎ ꯑꯅꯤ ꯆꯪꯂꯒ꯫ ꯃꯌꯥꯝꯕꯒꯤꯁꯨ ꯃꯥꯒꯤ ꯍꯩꯔꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯂꯤ, ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯒꯤꯁꯨ ꯃꯥꯒꯤ ꯁꯥꯊꯤꯕ ꯃꯍꯩꯁꯤꯡ ꯀꯧꯊꯣꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯕꯅꯤ꯫ ꯆꯠꯂꯕꯁꯨ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯀꯨꯡꯀꯨꯡꯕꯨ ꯊꯤꯕ ꯇꯧꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ꯫ ꯇꯥꯆꯧ, ꯇꯥꯆꯧ, ꯑꯩꯒꯤꯁꯤ ꯌꯥꯗ꯭ꯔꯦꯅꯦꯍꯦ, ꯑꯩꯒꯤꯁꯤ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯃꯥꯒꯤ ꯃꯌꯥꯝ ꯑꯁꯤ, ꯀꯩꯗꯧꯔꯦ? ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯈꯨꯝꯃꯤ, ꯃꯤ ꯁꯤꯕꯒꯤ ꯇꯨꯔꯦꯜ ꯑꯃꯗ ꯄꯨꯊꯈꯤꯕꯗꯣ, ꯃꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯏꯅ ꯑꯩꯅ ꯊꯥꯈꯤꯕ ꯂꯥꯏꯁꯤꯡꯁꯦ ꯆꯠꯈ꯭ꯔꯦꯅꯦꯍꯦ꯫ ꯑꯁ, ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯃꯈꯣꯏꯁꯤ ꯀꯣꯏꯄꯥꯏ ꯄꯥꯏꯔꯅꯦꯍꯦ ꯇꯥꯆꯧ, ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯃꯨꯛꯇ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯅꯕ ꯍꯣꯠꯅꯩ꯫ ꯃꯤ ꯑꯁꯤꯕ ꯑꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗ ꯄꯨꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯌꯣꯝꯈ꯭ꯔꯦ, ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯃꯨꯛ ꯂꯨꯖꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯆꯠꯄ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯃꯥꯏꯕ ꯑꯃꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯨꯅꯕ ꯁꯦꯝ ꯁꯥꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯁꯥꯔꯣꯏꯁꯤꯡ ꯑꯗꯣ ꯃꯅꯥꯛꯇꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕ, ꯑꯁꯣꯝꯗ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯃꯈꯣꯏꯕꯨ ꯂꯥꯛꯅꯅꯕ ꯀꯧꯕ ꯃꯇꯝ ꯑꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯅꯥꯛꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯪꯂꯤꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯃꯈꯣꯏ ꯑꯃꯅꯤꯅ ꯊꯥꯎꯃꯩ ꯃꯉꯥꯟ ꯈꯔ ꯄꯥꯏꯔꯤ, ꯑꯗꯨꯒ ꯆꯥꯝꯕꯤꯔꯤ꯫ ꯃꯇꯝ ꯑꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯁꯨ ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯑꯁꯤꯕꯁꯤ ꯃꯩ ꯊꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯏꯔꯨꯖꯗꯨꯅ ꯃꯈꯣꯏ ꯑꯃꯅꯤꯅ ꯊꯥꯎꯃꯩ ꯄꯥꯏꯔꯣꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯑꯁꯣꯝ ꯃꯄꯥꯟꯂꯣꯝꯗꯅꯤ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯈꯛ ꯐꯝꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯤꯕꯁꯤ ꯅꯨꯄꯥ ꯑꯃꯅ ꯎꯔꯛꯏ꯫ ꯃꯩꯉꯥꯜꯗꯨ ꯄꯥꯏꯔꯝꯕꯗꯒꯤ ꯀꯩꯅꯣꯅꯦ, ꯑꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯃꯤꯠ ꯑꯁꯤ ꯁꯟꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯤ ꯁꯤꯕ ꯍꯥꯏꯕꯁꯤꯇꯕꯨ ꯀꯤꯅꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯑꯁꯣꯝ ꯋꯥꯡꯕ ꯃꯄꯥꯟꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃ ꯑꯃꯝꯕꯁꯤꯗ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅ ꯀꯤꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯪꯅꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯃꯗ ꯃꯥꯅ ꯋꯥꯔꯤ ꯑꯁꯤ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯦꯡꯍꯟ ꯍꯣꯏ, ꯑꯁꯤ ꯎꯕ ꯌꯦꯡꯉꯨ, ꯑꯥꯔꯁꯤ ꯎꯕ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯠ ꯊꯤꯜꯂꯤ꯫ ꯑꯃꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯤꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯁꯤꯗ
ꯀꯩꯅꯣ ꯐꯝꯕꯒꯨꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯂꯩꯔꯥꯏꯁꯤꯗ ꯀꯔꯤ ꯂꯩꯔꯤꯕꯅ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯋꯥ ꯍꯥꯏ ꯑꯃꯗꯨꯅ ꯌꯦꯡꯉꯤ ꯑꯃꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯎꯗꯦ ꯀꯔꯤꯃꯠꯇ ꯂꯩꯇꯦꯅꯦ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯗꯨꯝ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯆꯥꯝꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯀꯨ ꯃꯊꯛꯇ ꯍꯥꯞꯀꯠꯂꯦ ꯑꯗꯨꯒ ꯄꯣꯂꯣꯏꯅꯕ ꯊꯥꯡꯒꯠꯈ꯭ꯔꯦ ꯃꯩ ꯆꯨꯅꯕ ꯃꯈꯣꯏ ꯑꯃꯅꯤ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯩ ꯆꯨꯕ ꯍꯧꯔꯦ ꯉꯁꯥꯏ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯈꯛ ꯎꯈꯤꯕꯗ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯅꯨꯄꯥꯁꯦ ꯃꯍꯥꯛꯇꯤ ꯂꯦꯞꯄ ꯃꯇꯝ ꯑꯁꯤꯗ ꯃꯇꯣꯝꯇ ꯂꯦꯞꯄꯗꯁꯨ ꯃꯥꯏꯊꯣꯡ ꯑꯁꯤ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯂꯩꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ ꯃꯍꯥꯛꯁꯤ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯤꯡꯉꯤ ꯍꯟꯗꯛꯀꯤ ꯕꯣꯜ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥꯁꯤꯁꯨ ꯑꯗꯨꯝ ꯇꯥꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯇꯣꯞꯄꯒꯤ ꯃꯤꯠꯇꯗꯤ ꯎꯗꯕ ꯃꯥꯒꯤ ꯃꯤꯠꯇ ꯈꯛꯇ ꯃꯁꯦꯟ ꯃꯔꯥꯡ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯀꯤꯍꯜꯂꯤ ꯃꯤ ꯐꯅꯌꯥꯝꯅ ꯌꯥꯝꯂꯝꯕꯁꯦ ꯅꯨꯄꯤ ꯃꯈꯩꯗꯤ ꯀꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯀꯥꯕ ꯍꯧꯅꯈ꯭ꯔꯦ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯀꯤꯕ ꯍꯦꯟꯕꯗꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯣꯏ ꯇꯥꯕ꯭ꯔꯥ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯎꯗꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯏꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯁꯦ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯕꯗꯒꯤ ꯍꯣꯏ ꯂꯦꯡꯍꯜ ꯃꯥꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯩ ꯄꯥꯏꯔꯝꯕ ꯅꯨꯄꯥꯁꯦ ꯏꯃꯥ ꯂꯥꯎꯗꯨꯅ ꯃꯍꯥꯛꯁꯦ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯁꯤꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯈꯔꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯥꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯁꯦ ꯃꯤꯍꯨꯟ ꯊꯥꯎꯟ ꯀꯔꯤꯃꯠꯇ ꯁꯨꯗ꯭ꯔꯦ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯗꯦ ꯃꯁꯥ ꯄꯨꯝꯅ ꯅꯤꯛꯂꯒ ꯀꯣꯏꯔ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯁꯒꯟꯗ ꯅꯣꯝꯍꯜꯂꯨꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯤꯕꯗꯨꯅ ꯃꯥꯅ ꯌꯦꯡꯕꯅꯤ ꯃꯁꯤꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯇꯩ ꯑꯍꯜꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯀꯩꯅꯣ ꯅꯪꯅ ꯄꯪꯀꯤꯗ ꯀꯤꯔꯤꯕꯗꯨꯕꯣ ꯅꯪ ꯀꯤꯔꯒꯗꯤ ꯌꯨꯝꯗ ꯀꯥꯔꯝꯂꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯣꯝꯇ ꯌꯨꯝꯗ ꯀꯥꯕꯗꯤ ꯀꯔꯝꯅ ꯀꯥꯅꯤꯡꯒꯅꯤ ꯑꯩ ꯏꯇꯣꯝ ꯆꯠꯄꯗꯤ ꯇꯜꯂꯦ ꯀꯅꯥꯅꯣꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯒ ꯀꯥꯃꯤꯟꯅꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯑꯣꯖꯥꯁꯤꯡ ꯏꯌꯥꯝꯕꯁꯤꯡ ꯏꯅꯥꯎꯁꯤꯡ ꯂꯩꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤꯁꯨ ꯀꯔꯤꯅꯣ ꯑꯩ ꯈꯔ ꯂꯧꯔꯛꯀꯦ ꯃꯍꯥꯛꯁꯦ ꯑꯃꯨꯛꯀ ꯊꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯑꯁꯣꯝꯗꯁꯨ ꯇꯨꯔꯦꯟꯗ ꯑꯁꯤꯕ ꯄꯣꯂꯣꯏꯕꯒꯤ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯈꯔ ꯑꯁꯤ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯣꯟꯅꯈꯤ ꯃꯈꯣꯏꯁꯨ ꯍꯥꯏꯔꯤꯕꯇꯅꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯀꯤꯕꯁꯦ ꯐꯥꯎꯗꯕꯇ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯨꯔꯦꯜ ꯂꯩꯔꯥꯏꯔꯣꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯀꯥꯈꯠꯂꯛꯂꯒ ꯑꯃ ꯅꯨꯄꯥ ꯑꯀꯤꯕꯗꯣ ꯃꯥꯅ ꯃꯩꯉꯥꯜ ꯑꯗꯨ ꯄꯥꯏꯅ ꯅꯪꯅ ꯈꯪꯗꯕꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯃꯈꯣꯏꯅꯗꯤ ꯑꯩꯕꯨ ꯊꯥꯖꯕ ꯉꯝꯗꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅꯗꯤ ꯐꯥꯒꯤꯅꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯇꯁꯦꯡꯅ ꯎꯔꯕꯅꯤ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯨꯕ ꯅꯨꯄꯥ ꯑꯃꯗꯁꯨ ꯁꯛꯇꯝ ꯑꯗꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯆꯦꯜꯂꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯏ ꯃꯈꯣꯏ ꯑꯅꯤꯁꯦ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯂꯩꯔꯛ ꯑꯃ ꯐꯥꯎꯔꯒ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯩꯉꯥꯜ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯔꯤ ꯑꯁꯤ ꯇꯝꯅ ꯑꯗꯨꯝ ꯆꯠꯄꯗꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯂꯛꯇꯕꯗꯒꯤ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯇꯥꯗꯕ꯭ꯔꯥ ꯑꯩ ꯂꯤꯔꯤꯗꯨꯕ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯃꯩꯉꯥꯜ ꯑꯗꯨ ꯀꯣꯟꯅꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯥꯅ ꯁꯒꯟꯗ ꯂꯦꯡꯍꯜꯂꯨꯕ ꯅꯨꯄꯥ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯑꯣꯏꯔꯝꯃꯤ ꯂꯩꯔꯛ ꯑꯁꯤ ꯂꯝꯕꯤ ꯃꯇꯥꯏꯗꯁꯨ ꯌꯨꯝ ꯁꯥꯟꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯈꯔꯁꯨ ꯁꯨꯏ ꯅꯥꯀꯟ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ ꯑꯁꯨꯝꯅ ꯃꯩꯉꯥꯜ ꯑꯗꯨꯗ ꯁꯛꯇꯝ ꯑꯗꯨ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯄꯗ ꯃꯆꯤꯜ ꯑꯁꯤ ꯂꯥꯎꯅ ꯀꯥꯗꯨꯅ ꯅꯣꯛꯈꯠꯂꯛꯏ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯥꯁꯤ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯩ ꯑꯗꯨ ꯄꯥꯏꯅ ꯃꯁꯥ ꯑꯁꯤ ꯑꯗꯨꯝ ꯂꯦꯛꯊꯔꯛꯄ ꯃꯇꯝꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯂꯦꯛꯊꯗꯨꯅ ꯇꯥꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯨꯡꯀꯨꯡ ꯌꯥꯝꯅ ꯌꯥꯡꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯨꯡꯀꯨꯡ ꯅꯝꯊꯦꯛꯈꯤꯔꯝꯃꯤ ꯃꯥꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ ꯀꯨꯡꯀꯨꯡꯅ ꯀꯥꯎꯔꯤꯕ ꯅꯝꯊꯦꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯃꯥꯅ ꯇꯣꯡꯁꯤꯜꯂꯒ ꯍꯧꯖꯤꯛꯀꯤ ꯈꯔ ꯍꯦꯟꯅ ꯀꯤꯔꯤꯕ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯅꯝꯊꯦꯛꯅꯕ ꯍꯥꯠꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯄꯅꯤ ꯅꯨꯄꯥ ꯑꯃꯗꯣ ꯀꯥꯎꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯜꯂꯒ ꯇꯥꯏ ꯑꯃ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯂꯥꯏ ꯆꯪꯈꯤꯕꯗꯒꯤ ꯃꯥꯅ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯅꯤ ꯑꯁꯨꯝꯅ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯁꯥ ꯃꯅꯨꯡꯗꯒꯤ ꯁꯥꯔꯣꯏ ꯑꯗꯨ ꯊꯣꯔꯛꯇ꯭ꯔꯕꯁꯨ ꯀꯨꯡꯀꯨꯡꯅꯗꯤ ꯅꯩꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ
ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡ ꯁꯔꯨꯡꯗ ꯆꯪꯂꯒ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯣꯟꯅꯕ ꯅꯩꯅꯕ ꯁꯤꯡꯒꯅꯨ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯑꯣ ꯅꯈꯣꯏꯕꯨ ꯆꯞ ꯆꯥꯅ ꯄꯔꯥ ꯇꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯆꯥꯗ ꯊꯛꯇꯕ ꯃꯈꯩ ꯅꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯕꯅꯤ ꯅꯈꯣꯏꯕु ꯁꯥꯟꯅꯔꯤꯕ ꯅꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯁꯨ ꯀꯧꯔꯛꯑꯣ ꯃꯍꯥꯛꯄꯨ ꯏꯀꯨꯠꯁꯤꯅ ꯅꯣꯏꯒꯦ ꯄꯤꯛꯈ꯭ꯔꯕ ꯑꯩꯒꯤ ꯏꯀꯨꯠ ꯑꯁꯤꯅ ꯅꯩꯊꯦꯛꯀꯦ ꯍꯥꯏꯗꯨꯅ ꯀꯨꯀꯨꯡꯅ ꯁꯥꯎꯅ ꯁꯥꯎꯅ ꯋꯥ ꯉꯥꯡꯉꯤ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇꯦ ꯍꯛꯆꯥꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯇꯨꯔꯤꯕ ꯅꯨꯄꯥꯁꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯨꯡꯀꯨꯡꯕꯨ ꯅꯝꯅꯕ ꯀꯨꯡꯀꯨꯡꯕꯨ ꯆꯞꯅꯕ ꯇꯧꯔꯛꯏ ꯀꯌꯥꯔ ꯁꯤꯡꯈ꯭ꯔꯕ ꯁꯥꯔꯣꯏꯅꯣ ꯀꯨꯡꯀꯨꯡꯗꯤ ꯍꯛꯆꯥꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯃꯉꯣꯟꯗ ꯆꯠꯂꯛꯄꯅꯤꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯅꯤꯡꯂꯤꯕꯗꯤ ꯁꯥꯔꯣꯏ ꯑꯗꯨꯕꯨꯅꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯥꯕꯨ ꯅꯝꯅꯕ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯁꯤ ꯊꯩꯗꯣꯛꯂꯒ ꯍꯦꯛꯇ ꯁꯥꯔꯣꯏ ꯑꯗꯨꯕꯨ ꯋꯥꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯃꯥꯅ ꯑꯣꯠꯄ ꯍꯧꯔꯛꯏ ꯑꯁꯣꯝꯗꯗꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯀꯧꯁꯤꯟꯕ ꯌꯥꯗꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯌꯥꯝꯅ ꯋꯥꯔꯝꯕꯅꯤ ꯃꯁꯤꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯇꯥꯆꯧ ꯁꯥꯔꯣꯏ ꯑꯃꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦꯍꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝꯕꯅ ꯀꯝꯗꯧꯔꯕ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯇꯥꯆꯧꯅ ꯍꯥꯏꯕ ꯃꯤ ꯑꯄꯤꯛꯄ ꯀꯨꯀꯨꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯑꯩꯒꯤ ꯁꯥꯔꯣꯏ ꯑꯃꯒꯗꯤ ꯂꯥꯟꯊꯦꯡꯅꯕ ꯍꯧꯈ꯭ꯔꯦ ꯇꯥꯆꯧ ꯀꯔꯝ ꯇꯧꯅꯤ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩꯒꯤ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯂꯥꯏꯙꯤꯁꯦ ꯇꯨ ꯑꯁꯣꯝ ꯃꯇꯥꯏꯒꯤꯁꯦ ꯌꯦꯡꯉꯨꯇꯨ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯇꯥꯛꯅꯔꯦ ꯃꯁꯤꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯇꯥꯆꯧ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯖꯤꯟꯗꯕ ꯌꯥꯗꯦ ꯇꯥꯆꯧꯒꯤꯁꯨ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯔꯦ ꯃꯁꯤꯗꯒꯤ ꯀꯨꯡꯀꯨꯡꯒꯤ ꯃꯥꯏꯀꯩ ꯑꯁꯤ ꯂꯥꯛꯂꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯂꯥꯏꯙꯤꯁꯤꯡ ꯃꯄꯥ ꯇꯝꯅ ꯃꯈꯣꯏꯅꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯆꯪꯂꯒ ꯍꯦꯛꯇ ꯁꯥꯔꯣꯏ ꯊꯥꯖꯤꯜꯂꯛꯄ ꯍꯧꯔꯛꯏ ꯀꯨꯀꯨꯡ ꯑꯔꯣꯏꯕ ꯊꯥꯅ ꯁꯥꯎꯈ꯭ꯔꯕꯅꯤ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯁꯥꯔꯣꯏ ꯑꯁꯤ ꯊꯣꯔꯛꯅꯕ ꯃꯥꯅ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ ꯀꯣꯟꯅ ꯊꯪꯗ ꯀꯨꯡꯀꯨꯡꯒꯤ ꯃꯍꯩꯅ ꯌꯥꯝꯅ ꯊꯤꯅ ꯀꯜꯂꯛꯄꯗꯒꯤ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯁꯥꯔꯣꯏ ꯑꯁꯤ ꯊꯣꯔꯛꯂꯦ ꯇꯟꯖꯥ ꯑꯁꯤꯅꯤ ꯀꯨꯡꯀꯨꯡꯅ ꯆꯞ ꯆꯥꯅ ꯉꯥꯏꯔꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯅꯈꯣꯏ ꯀꯗꯥꯏ ꯆꯦꯡꯒꯅꯤ ꯂꯥꯛꯅꯤꯡꯕ ꯁꯥꯔꯣꯏ ꯂꯥꯛꯑꯣ ꯑꯩꯅ ꯄꯨꯟꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯏꯁꯨꯛ ꯁꯨꯛꯂꯕ ꯑꯃꯝꯕ ꯂꯝꯕꯤ ꯑꯁꯤꯗꯅꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯒ ꯃꯥꯒ ꯀꯤꯠꯀꯤ ꯅꯝꯅꯕ ꯍꯧꯔꯛꯂꯤꯕ ꯊꯧꯃꯩ ꯄꯥꯏꯔꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯃꯥꯒꯤ ꯃꯩꯗꯨꯁꯨ ꯀꯦꯔꯣꯁꯤꯟꯒꯤ ꯀꯣꯟꯅꯅ ꯅꯥꯀꯜ ꯑꯃꯗ ꯆꯥꯛꯂꯤ ꯀꯨꯡꯀꯨꯡꯅꯁꯨ ꯃꯗꯨꯕꯨ ꯈꯔ ꯂꯥꯞꯅ ꯊꯩꯗꯣꯛꯄꯤꯔꯝꯃꯤ ꯃꯩꯗꯨꯗꯤ ꯑꯗꯨꯝ ꯆꯥꯛꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯁꯥꯔꯣꯏꯗꯨ ꯊꯣꯛꯈꯤꯕꯗ ꯃꯁꯥꯁꯤ ꯐꯗꯥꯛ ꯇꯥꯗꯨꯅ ꯂꯩꯃꯥꯏꯊꯛꯀ ꯂꯩꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯃꯈꯣꯏꯅꯁꯨ ꯀꯨꯡꯀꯨꯡ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯁꯥꯔꯣꯏ ꯌꯥꯝꯅ ꯊꯥꯖꯤꯜꯂꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯍꯛꯆꯥꯡꯅ ꯆꯠꯂꯝꯕ ꯁꯥꯔꯣꯏ ꯑꯁꯤꯕꯨꯗꯤ ꯀꯨꯡꯀꯨꯡꯅ ꯍꯦꯛꯇ ꯅꯩꯕ ꯌꯥꯕ ꯅꯩꯔꯦ ꯋꯥꯍꯟꯕ ꯌꯥꯕ ꯋꯥꯍꯜꯂꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯆꯠꯂꯛꯄ ꯁꯥꯔꯣꯏ ꯃꯈꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯛꯆꯥꯡꯅ ꯆꯠꯂꯝꯕ ꯁꯥꯔꯣꯏ ꯑꯗꯨꯕꯨꯁꯨ ꯀꯨꯡꯀꯨꯡꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯄꯨꯝꯕ ꯊꯨꯗꯦꯛꯂꯦ ꯌꯩꯕ ꯌꯥꯕ ꯌꯩꯔꯦ ꯐꯨꯕ ꯌꯥꯕ ꯐꯨꯔꯦ ꯃꯈꯣꯏꯁꯤꯡ ꯂꯦꯡꯉꯣꯠꯄ ꯉꯝꯂꯛꯇ꯭ꯔꯦ ꯑꯁꯣꯝꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯔꯦꯝꯕ ꯇꯥꯔꯕ ꯇꯥꯆꯧ ꯄꯨꯊꯣꯔꯛꯑꯣ ꯇꯥꯆꯧꯒꯤ ꯑꯍꯩꯕ ꯃꯍꯩ ꯄꯨꯊꯣꯔꯛꯑꯣ ꯑꯩꯒꯤꯁꯨ ꯄꯨꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯁꯣꯜꯂꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯥꯔꯣꯏ ꯈꯔ ꯑꯃꯗꯤ ꯑꯁꯣꯝ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝ ꯑꯗꯣꯝꯗꯁꯨ ꯂꯩꯍꯧꯔꯤ ꯇꯥꯏꯕꯪ ꯃꯤ ꯎꯕꯗ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯅꯕ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯖꯥꯠꯅꯤ ꯇꯨꯔꯦꯟ ꯃꯄꯥꯟꯂꯣꯝ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯅꯥꯎ ꯅꯨꯄꯥ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯗꯨꯅ ꯀꯧꯅꯕ ꯍꯣꯠꯅꯩ ꯃꯈꯣꯏꯗꯤ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯨꯔꯦꯟ ꯃꯄꯥꯜꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯤ ꯃꯗꯨꯕꯨ ꯀꯤꯍꯟꯅꯕ ꯃꯗꯨꯕꯨ ꯑꯋꯥꯕ ꯇꯥꯍꯟꯕꯒꯤ ꯃꯑꯣꯡꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯥꯛꯇ꯭ꯔꯕꯗ ꯃꯅꯥꯎ ꯅꯨꯄꯥꯁꯤꯒꯤꯁꯨ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯍꯩ ꯁꯣꯜꯂꯒ ꯑꯗꯨꯝ ꯊꯥꯔꯛꯏ ꯊꯥꯔꯛꯄ ꯈꯨꯗꯤꯡꯃꯛ ꯀꯨꯡꯀꯨꯡꯗꯗꯤ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯍꯛꯆꯥꯡꯅ ꯆꯠꯂꯝꯕ ꯁꯥꯔꯣꯏ ꯑꯁꯤ ꯀꯨꯡꯀꯨꯡꯅ ꯇꯥꯞ ꯐꯥꯔꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯑꯣ ꯑꯣꯖꯥ ꯑꯗꯨꯒꯤ ꯂꯩꯐꯝꯗ ꯑꯩꯕꯨ ꯄꯨꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯐꯠꯇꯕ ꯂꯥꯏ ꯅꯈꯣꯏ ꯁꯥꯔꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯒꯤ ꯁꯥꯊꯤꯕ ꯃꯥꯒꯤ ꯃꯍꯩ ꯑꯁꯤ ꯍꯧꯔꯛꯏ ꯀꯔꯤ ꯃꯍꯩ ꯐꯠꯇꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯈꯨꯠꯁꯤꯅ ꯇꯥꯞ ꯄꯥꯏꯔꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯇꯝꯅ ꯅꯝꯁꯤꯟꯕ ꯀꯣꯟꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯁꯥꯁꯦ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯩꯐꯝ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯅꯤ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯀꯨꯡꯀꯨꯡꯅ ꯂꯩꯐꯝ ꯇꯥꯛꯎ ꯍꯥꯏꯗꯨꯅ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯄꯨꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯑꯗꯨꯕꯨ ꯃꯅꯥꯛꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯃ ꯋꯥꯟꯊꯔꯒ ꯇꯥꯔꯤꯕꯅꯤꯅ ꯀꯨꯡꯀꯨꯡꯅ ꯃꯈꯣꯏ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯃꯈꯨꯠ ꯑꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯁꯦ ꯐꯥꯔꯒ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯇꯞꯅ ꯅꯣꯟꯊꯔꯒ ꯋꯥꯟꯊꯔꯒ ꯇꯥꯔꯤꯕ ꯑꯅꯤ ꯑꯁꯤ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯃꯍꯩꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯠꯁꯤꯡꯍꯜꯂꯛꯏ
ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯏ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯕꯨ ꯎꯕꯗ ꯑꯅꯤ ꯑꯁꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯊꯧꯃꯩ ꯄꯥꯏꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯑꯀꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯒ ꯑꯃꯗꯨꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯀꯩꯅꯣꯝꯃ ꯇꯧꯔꯛꯈꯤ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯀꯨꯡꯀꯨꯡꯅ ꯃꯈꯣꯏ ꯑꯅꯤꯗ ꯋꯥ ꯉꯥꯡꯉꯤ꯫ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯌꯧꯅꯕ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯣ, ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤꯔꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯀꯤꯅ ꯀꯨꯡꯀꯨꯡꯅ ꯌꯦꯡꯂꯒ ꯀꯅꯥꯅꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯨꯡꯀꯨꯡꯁꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯏ ꯈꯨꯝꯃꯤ꯫ ꯀꯨꯡꯀꯨꯡꯅ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ, ꯅꯈꯣꯏ ꯑꯅꯤꯒ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣ꯫ ꯐꯠꯇꯕ ꯁꯥꯔꯣꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤ ꯆꯞꯊꯟꯈ꯭ꯔꯦ, ꯅꯈꯣꯏ ꯆꯦꯜꯂꯨ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤꯗ ꯍꯥꯏꯕꯗꯒꯤ ꯑꯅꯤ ꯑꯁꯤ ꯌꯨꯝ ꯌꯧꯅꯕ ꯌꯥꯡꯇꯦꯛ ꯃꯈꯩ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯣꯏꯅ ꯄꯥꯏꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯂꯩꯐꯝ ꯃꯅꯥꯛ ꯇꯝꯅ ꯑꯩꯕꯨ ꯄꯨꯔꯒ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯑꯣꯖꯥꯁꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯅꯅꯕ ꯃꯈꯣꯏ ꯇꯧꯔꯛꯏ꯫ ꯑꯁꯣꯝꯗ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥꯁꯤ ꯂꯣꯏꯅ ꯈꯪꯂꯔꯦ꯫ ꯃꯈꯣꯏꯒꯤ ꯊꯥꯈꯤꯕ ꯁꯥꯔꯣꯏꯁꯤꯡ ꯄꯥꯡꯒꯜ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ, ꯀꯨꯡꯀꯨꯡꯅ ꯐꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯤꯡꯕꯅꯤꯅ ꯇꯥꯆꯧ, ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯇꯝꯅ ꯂꯥꯛꯀꯗꯣꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ? ꯃꯥꯅ ꯂꯥꯛꯈ꯭ꯔꯕ, ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯔꯒꯅꯤ꯫ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯄꯥꯝꯕꯩ ꯈꯔ ꯄꯨꯊꯣꯛꯑꯣ, ꯃꯥꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯠꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯇꯥꯆꯧ, ꯑꯩ ꯃꯍꯩ ꯑꯃꯇꯒ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯐꯥꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯦꯗꯣꯛꯅꯕ, ꯅꯥꯀꯜ ꯑꯃꯗ ꯄꯨꯅꯕ ꯊꯧꯔꯥꯡ ꯑꯃ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯀꯟꯅ ꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯀꯨꯡꯀꯨꯡꯒꯤ ꯃꯈꯨꯠ ꯆꯜꯂꯕꯗ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯁꯨ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯇꯨꯔꯦꯜꯂꯣꯝꯗ ꯐꯥꯎꯗꯣꯛꯂꯒ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯂꯝꯕꯤ ꯑꯁꯤ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯨꯔꯦꯜꯂꯣꯝꯗꯁꯨ ꯁꯥꯔꯣꯏ ꯈꯔ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯜꯂꯛꯏ꯫ ꯑꯁꯤꯕ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯃꯤ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯈꯪꯏ꯫ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯎꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯄꯣꯠꯂꯣꯏꯐꯝ ꯑꯗꯣꯝꯗꯒꯤ ꯀꯥꯔꯛꯎ ꯌꯥꯗ꯭ꯔꯤꯕꯁꯤ ꯇꯥꯏꯕꯪ ꯃꯤ ꯈꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯁꯤ ꯇꯥꯈꯤꯗꯅꯕ, ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯁꯣꯝꯗ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯇꯥꯆꯧ, ꯂꯝꯕꯤ ꯑꯃ ꯂꯩꯔꯦ, ꯑꯩ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯍꯧꯒꯠꯂꯛꯏ꯫ ꯀꯔꯤ ꯂꯝꯕꯤ? ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯀꯧꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯣꯉꯥꯟꯕ ꯃꯍꯩ ꯑꯣꯏꯅ ꯃꯥꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯀꯔꯤ ꯃꯍꯩ? ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯪꯍꯟꯕ, ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯀꯤꯍꯟꯕ, ꯍꯦꯟꯅ ꯋꯥꯍꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯇꯧꯔꯛꯅꯕ ꯇꯧꯏ꯫ ꯌꯥꯝꯅ ꯊꯨꯅ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯁꯣꯟꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ꯫ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤ ꯑꯃ ꯎꯔꯦ꯫ ꯇꯥꯆꯧ, ꯌꯥꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯍꯧꯔꯛꯂꯦ ꯄꯣꯠꯂꯣꯏꯐꯝ ꯑꯗꯣꯝꯗ ꯂꯩꯔꯝꯕ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯅꯕ, ꯃꯈꯣꯏꯕꯨ ꯀꯤꯍꯟꯅꯕ, ꯃꯈꯣꯏꯕꯨ ꯐꯥꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯅꯤꯗ ꯆꯪꯕ ꯍꯧꯔꯦ꯫ ꯆꯪꯕ ꯍꯧꯔꯛꯄꯗꯒꯤ ꯆꯪꯕ ꯍꯧꯔꯤꯕ ꯃꯈꯣꯏ ꯑꯃꯅꯤꯅ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯍꯪꯅꯕ ꯍꯧꯔꯛꯏ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯃꯅꯤꯅ ꯂꯥꯏ ꯆꯪꯕꯗꯤ ꯌꯥꯎꯗ꯭ꯔꯤꯕ ꯃꯈꯣꯏ ꯑꯃꯅꯤ ꯑꯁꯤ ꯈꯧꯔꯤ ꯑꯁꯤꯕꯨ ꯆꯞꯅꯕ ꯂꯥꯝꯅꯕ ꯇꯧꯔꯛꯄ ꯀꯌꯥ ꯑꯁꯤꯗ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯝꯕꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯀꯤꯔꯛꯂꯦ꯫ ꯀꯤꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯁꯣꯝꯗ ꯃꯈꯣꯏꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯁꯥꯔꯣꯏ ꯈꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯇꯥꯔꯔꯦ꯫ ꯀꯨꯡꯀꯨꯡꯅ ꯇꯥꯕꯗꯒꯤ ꯃꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯨꯡꯀꯨꯡ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯅ ꯅꯥꯀꯜ ꯑꯃꯗ ꯄꯥꯏꯔꯒ ꯂꯥꯎ, ꯅꯈꯣꯏꯁꯨ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯪꯂꯛꯄꯁꯤ ꯑꯁꯣꯝꯗꯗꯤ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯤ, ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯒꯅ ꯌꯦꯡꯕ ꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯡꯀꯨꯡꯒꯤ ꯃꯈꯨꯠ ꯆꯜꯂꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝ ꯇꯨꯔꯦꯜ ꯑꯗꯣꯝ ꯇꯝꯅ ꯆꯪꯂꯤꯕꯁꯤ ꯎꯔꯦ꯫ ꯆꯪꯈ꯭ꯔꯦ, ꯇꯥꯆꯧ, ꯃꯈꯥ ꯇꯥꯅ ꯂꯥꯜꯍꯧꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯆꯪꯂꯒ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯛꯄ ꯍꯧꯏ꯫ ꯀꯨꯡꯀꯨꯡ ꯇꯨꯔꯦꯜ ꯃꯄꯥꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯁꯨꯝꯗꯁꯨ ꯐꯠꯇꯕ ꯁꯥꯔꯣꯏ ꯈꯔ ꯑꯃꯅ ꯑꯁꯤꯕ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯑꯋꯥꯕ ꯄꯤꯅꯕ, ꯆꯞꯅꯕ ꯌꯥꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯀꯨꯡꯀꯨꯡꯅ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯟꯅ ꯀꯟꯗꯕ ꯌꯥꯗꯦ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯅꯥꯀꯜ ꯑꯃꯗ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯕꯨꯁꯨ
ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯪꯈ꯭ꯔꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯀꯨꯡꯀꯨꯡꯅ ꯑꯃꯨꯛ ꯀꯤꯠ ꯅꯝꯃꯤ ꯑꯗꯨꯒ ꯁꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯋꯥꯍꯜꯂꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗꯒꯤ ꯁꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯊꯣꯔꯛꯅꯕ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯪꯍꯧꯗꯕ ꯑꯃꯅꯤ ꯂꯦꯞꯂꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯀꯔꯤ ꯃꯇꯧꯅꯣ ꯃꯃꯥꯡꯗ ꯎꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯊꯨꯀꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤ ꯃꯈꯣꯏꯁꯤ ꯆꯦꯟꯅꯕ ꯇꯧꯏ ꯀꯨꯡꯅ ꯅꯈꯣꯏ ꯆꯦꯟꯒꯅꯨ ꯅꯈꯣꯏ ꯆꯦꯜꯂꯕꯗꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏꯗꯣ ꯃꯥꯡꯈꯤꯕ ꯌꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯅꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯄꯅꯤ ꯃꯁꯤꯗ ꯐꯠꯇꯕ ꯁꯥꯔꯣꯏ ꯈꯔ ꯂꯩ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯇꯤꯛ ꯊꯨꯅ ꯂꯥꯛꯅꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯁꯥꯔꯣꯏꯁꯤꯡ ꯆꯤꯡꯊꯣꯔꯛꯏ ꯀꯧꯊꯣꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯣꯔꯛꯇꯕ ꯌꯥꯗꯕꯗꯒꯤ ꯊꯣꯔꯛꯏ ꯊꯣꯔꯛꯂꯕ ꯃꯇꯝꯗꯗꯤ ꯑꯁꯣꯝꯗꯗꯤ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯃꯈꯥꯗ ꯄꯨꯞ ꯇꯥꯈꯤ ꯋꯥꯟꯊꯗꯨꯅ ꯀꯨꯡꯀꯨꯡ ꯁꯥꯊꯤꯅ ꯁꯥꯎꯔꯕꯅꯤ ꯑꯁꯥꯎꯕ ꯍꯦꯜꯂꯛꯄꯗꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯃꯥꯅ ꯍꯦꯛꯇ ꯅꯩꯈꯤ ꯃꯥꯅ ꯍꯦꯛꯇ ꯋꯥꯍꯜꯂꯝꯃꯤ ꯋꯥꯍꯟꯕ ꯌꯥꯕ ꯋꯥꯍꯜꯂꯦ ꯅꯩꯕ ꯌꯥꯕ ꯅꯩꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯊꯧꯅꯥ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯆꯦꯟꯒꯅꯨ ꯍꯥꯏꯕꯗꯒꯤ ꯅꯥꯀꯟꯗ ꯀꯤꯅ ꯑꯅꯤ ꯑꯃꯗꯤ ꯐꯝꯂꯤ ꯃꯁꯥꯁꯤ ꯅꯤꯛꯂꯤꯕꯅꯤ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯁꯨꯝꯅ ꯅꯩꯕ ꯌꯥꯕ ꯅꯩꯔꯕ ꯋꯥꯍꯟꯕ ꯌꯥꯕ ꯋꯥꯍꯜꯂꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯥꯔꯣꯏ ꯃꯀꯣꯛ ꯑꯃꯈꯛ ꯀꯨꯡꯀꯨꯡꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯄꯨꯅꯕ ꯇꯧꯔꯣ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇꯝꯅ ꯑꯩꯕꯨ ꯄꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯇꯩ ꯁꯥꯔꯣꯏꯁꯤꯡ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯥꯔꯣꯏ ꯃꯀꯣꯛ ꯑꯗꯨ ꯐꯥꯈꯤꯕꯗꯒꯤ ꯑꯁꯣꯝꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯃꯊꯥ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯔꯣꯏ ꯃꯀꯣꯛ ꯑꯁꯤ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯅꯕ ꯇꯧꯔꯦ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯈꯔ ꯑꯃꯁꯨ ꯋꯥꯟꯊꯔꯒ ꯇꯥꯔꯤ ꯑꯅꯤ ꯑꯍꯨꯝ ꯑꯃꯅ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯅꯤꯛꯂꯤ ꯀꯨꯡꯀꯨꯡꯅ ꯋꯥꯟꯊꯔꯤꯕꯗꯨ ꯐꯍꯜꯂꯦ ꯑꯗꯨꯒ ꯑꯀꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯥꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯂꯝꯗꯝ ꯑꯁꯤ ꯁꯥꯔꯣꯏ ꯌꯥꯝꯅ ꯆꯥꯏꯔꯔꯦ ꯄꯣꯠꯂꯣꯏꯕꯁꯤ ꯐꯖꯅ ꯄꯥꯡꯊꯣꯛꯅꯕ ꯅꯈꯣꯏꯅ ꯇꯧꯕꯤꯌꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯪꯒꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯐꯥꯎꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯟꯊꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯄ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯈꯣꯏꯅ ꯀꯨꯡꯀꯨꯡꯕꯨ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯒꯤ ꯃꯔꯝꯗ ꯀꯣꯟꯅ ꯍꯥꯏꯒꯦ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏ ꯑꯗꯨꯕꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯆꯠꯂꯒꯦ ꯍꯥꯏꯕ ꯌꯥꯗꯦ ꯅꯍꯥꯛ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯀꯤꯖꯩ ꯑꯩꯈꯣꯏ ꯑꯁꯤꯕ ꯄꯣꯠꯂꯣꯏꯕꯁꯤ ꯂꯣꯏꯁꯤꯜꯂꯔꯣꯏ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯀꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯀꯨꯡꯀꯨꯡꯅ ꯐꯔꯦ ꯑꯩ ꯁꯪꯂꯒꯦ ꯑꯩ ꯅꯈꯣꯏꯕꯨ ꯁꯪꯂꯒꯦ ꯑꯁꯤꯕꯁꯤ ꯄꯣꯠꯂꯣꯏꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯁꯤ ꯃꯈꯣꯏꯕꯨ ꯁꯪꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯟꯖꯔꯝꯕ ꯀꯨꯡꯀꯨꯡ ꯑꯁꯤ ꯆꯠꯇꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯀꯨꯡꯀꯨꯡꯅꯤ ꯁꯥꯔꯣꯏ ꯃꯀꯣꯛ ꯑꯁꯤ ꯅꯪꯕꯨ ꯑꯣꯏꯅ ꯀꯟꯕꯤꯔꯕꯅꯤ ꯅꯪꯒꯤ ꯑꯣꯖꯥ ꯃꯀꯣꯛꯇꯨꯒꯤ ꯃꯅꯥꯛꯇꯝꯅ ꯅꯍꯥꯛ ꯆꯠꯂꯨ ꯑꯩꯅ ꯀꯟꯕꯤꯔꯛꯑꯦ ꯍꯥꯏꯌꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯋꯥꯍꯟꯒꯅꯨ ꯇꯥꯏꯕꯪ ꯃꯤꯗꯨ ꯑꯣꯟꯅꯩꯒꯅꯨ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪꯕꯨ ꯑꯩꯅ ꯊꯥꯕꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯅ ꯋꯥꯁꯤ ꯀꯟꯅ ꯉꯥꯡꯂꯒ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯁꯥꯔꯣꯏ ꯑꯁꯤ ꯃꯥꯕꯨ ꯀꯟꯕꯤꯔꯦ ꯈꯟꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨ ꯃꯅꯥꯛꯇꯝꯅ ꯄꯥꯏꯈꯤ ꯑꯁꯣꯝꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯂꯣꯏꯅ ꯌꯦꯡꯂꯤꯕꯅꯤ ꯁꯥꯔꯣꯏ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤ ꯀꯔꯤꯒ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯂꯥꯏꯙꯤꯁꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯈꯪꯏ ꯃꯈꯣꯏꯅ ꯊꯥꯈꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯌꯦꯠꯂꯦ ꯌꯦꯠꯇꯦ ꯃꯍꯩ ꯍꯩꯕꯅ ꯐꯥꯗꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯂꯥꯏꯙꯤꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯂꯥꯏꯙꯤ ꯃꯀꯣꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯇꯥꯆꯧ ꯀꯩꯅꯣꯅꯦꯍꯦ ꯃꯍꯩ ꯍꯩꯕ ꯑꯉꯥꯡ ꯑꯗꯣ ꯃꯥ ꯌꯥꯎꯗ ꯃꯥꯜꯂꯤꯅꯦꯍꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯣꯏ ꯃꯀꯣꯛ ꯑꯗꯣ ꯃꯇꯣꯝꯇ ꯂꯥꯛꯄꯒꯨꯝ ꯇꯧꯏꯅꯦꯍꯦ ꯃꯇꯣꯝꯇ ꯂꯥꯛꯄꯒꯨꯝ ꯇꯧꯏꯅꯦ ꯇꯨ ꯂꯥꯏꯙꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯦ ꯂꯥꯏꯙꯤ ꯑꯁꯤꯗ ꯀꯨꯡꯀꯨꯡꯅ ꯌꯦꯠꯇꯕꯅꯤꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯥꯛꯄꯒꯤ ꯃꯃꯤ ꯈꯨꯗꯝ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯎꯔꯦ ꯇꯥꯟ ꯆꯥꯔꯦ ꯂꯥꯛꯑꯁꯅꯨ ꯃꯍꯥꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯉꯁꯥꯏ ꯃꯈꯩ ꯑꯋꯥꯕ ꯐꯪꯈꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯀꯨꯡꯀꯨꯡ ꯑꯁꯤ ꯀꯌꯥꯗ ꯁꯤꯡꯂꯤꯕꯅꯤ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯁꯥꯔꯣꯏ ꯃꯀꯣꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯕꯁꯤ ꯏꯆꯝ ꯆꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯃꯥꯅ ꯊꯥꯗꯣꯛꯈꯤꯕ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯊꯧꯔꯥꯡ ꯑꯃꯅꯤ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯃꯥꯅ ꯊꯥꯗꯣꯛꯈꯤꯕꯅꯤ ꯀꯔꯤ ꯊꯧꯔꯥꯡ ꯑꯁꯣꯝꯗ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯥꯔꯣꯏ ꯑꯗꯨꯕꯨ ꯐꯥꯔꯤꯉꯩ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯥꯒꯤ ꯃꯍꯩ ꯆꯦꯜꯂꯕ ꯐꯨꯔꯤꯠ ꯑꯁꯤ ꯃꯥꯅ ꯃꯆꯦꯠ ꯃꯆꯥ ꯑꯃꯈꯛꯇꯪ ꯁꯦꯒꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯁꯥꯔꯣꯏ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯃꯇꯦꯛ ꯑꯃꯗ ꯃꯥꯅ ꯅꯞꯁꯤꯟꯈꯤꯕꯅꯤ
ꯐꯨꯔꯤꯠ ꯑꯁꯤ ꯃꯁꯤꯅ ꯍꯦꯛ ꯅꯞꯁꯤꯟꯈꯤꯕꯗꯒꯤ ꯐꯨꯔꯤꯠ ꯑꯁꯤꯗꯤ ꯃꯍꯩ ꯌꯥꯎꯕꯅꯤꯅ ꯐꯨꯔꯤꯠ ꯑꯁꯤꯒꯤ ꯃꯆꯦꯠ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯗꯧꯏ ꯍꯥꯏꯕꯁꯤ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯈꯪꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯛꯂꯤꯕꯁꯤ ꯁꯥꯔꯣꯏ ꯃꯇꯣꯝꯇ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯏꯕ ꯑꯅꯤꯁꯤ ꯌꯥꯝꯅ ꯍꯔꯥꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯣꯏ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯕꯒꯗꯤ ꯀꯨꯡꯀꯨꯡꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡ ꯑꯁꯤꯗ ꯐꯩꯕꯣꯛ ꯂꯩꯔꯤ ꯍꯥꯏꯕꯗꯨꯗꯤ ꯃꯥꯅ ꯈꯪꯗꯦ꯫ ꯐꯨꯔꯤꯠꯇꯨꯒꯤ ꯂꯩꯐꯝ ꯑꯁꯤ ꯃꯥꯅ ꯈꯪꯕꯅꯤ꯫ ꯀꯨꯡꯀꯨꯡ ꯁꯥꯔꯣꯏ ꯑꯁꯤꯅ ꯄꯥꯏꯈꯤꯕ ꯐꯨꯔꯤꯠ ꯑꯁꯤꯅ ꯆꯠꯈꯤꯕ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯞ ꯂꯦꯞꯈꯤꯕꯁꯤꯗ ꯀꯨꯡꯀꯨꯡꯁꯤ ꯈꯪꯅꯔꯦ꯫ ꯑꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯣꯏꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡꯁꯤ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯦ꯫ ꯄꯣꯠꯂꯣꯏꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯅꯕ ꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯂꯣꯏꯕꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯇꯧꯅ ꯀꯨꯡꯀꯨꯡ ꯌꯥꯝꯅ ꯌꯥꯡꯅ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯟꯗꯛꯇꯤ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯁꯥꯡꯅ ꯄꯥꯕꯅꯤ꯫